Putinna Laman Khumkhre, Putinna Ukraine, Noroki Masak Olhankre. Adom ayambasu tabiramani madudi ngastagi numit manganigi mamang Jun tang amada Ukraine Operation Spiderweb finding thunbadugumba chahi amaga makhai changna plan tormatungda chathakiba makhoigi drone attack aduna migi Russia gi bomber aircraft nipu hena thugai ki mang takhan ki Sdagi Putinna Ukraine da or hadisuyai Ukraine gi firal techlaba neto da mai hobokhi shauki Produksi thoki buga American President Donald Trump ga Putin ga phone da wari shaki amadi phone da wari saba sek loibuga Trump na miyam da phone do rakhi ayam haraul khino handakti Putin gi laman si shak shak da khumak do mande haina Hek haiuga tawuga Jun taruk hadi ngarang hingda Ukraine gi Operation Spiderweb ki paukum bibuina laman khumboina Putinna ballistic missiles amani drone season ga sathaki akiba phungna attack amana subnai ahin amakak tu daida Ukraine sin thunglaf mai chakhan khre Maraktana Alva Education Foundation iram dam Manipur gi reisha sing dam tongan coursing da khana masing yoina concession pizari aikhoi gi reisha sing na tambada for academic atmosphere labor madi makhal kya gi course funi yar bukana taka gi khwai gi fa college ngi manung da ama oiri college asida tongan ba engineering stream sing IUS allied health sciences degree amadi MBA yauna postgraduate courses kya hangli college asida chahi kya gi experience le boza sing na takpi tambiri amadi matik chana labor facility amadi infrastructure gi manung da satra sing na magi apamba course tamduna masagi career samjabtana tana sports ta sokhanba yang changduna national level international gi thakta afawa satra sanaroi kya sa college asna makhong sombiri chahi kya gi mamang di ke khogi ramdam gi chanabi culture bi yokhatuna sajibu cherau wamadi ningol chakong jingma thoromsing college asna pangthok piduna lakni amadi manipur gi nat ki oiba performing arts ki amasu takpi tambiri ngasi su pofjanjari sing gi khuthang di albas college nei recha sing damukta course khudimukta khanaba masing kya concession bibiri akopa marul gi dam screen da hapsri number sing stay ngasi mak pau phobiro Adongi anisubuyum alvas na dumungai dun leire. Ukraine gi konung sir Kiev ballistic missile na lenjagum haithaki amadi tai maru iba searching suluina target tawduna norok ki masak ohin ki. Bum martu da haithaki ba mai chakna ba mai igla kai to machaching duna jilakya praloi gu mai chakhan ki. Praloi gi many state ki hijin bugum cherak state machine yam na drone ki ana pura dalan sing da musul lepta na landasin ki Ukraine gi President Zelensky na fundur ki bdesi ki akiba fungla bulanda sei drone chamari mi misal ni phu hin ba season ga sathra ki bulanda ni hairi Russian Ministry of Defense na fundur ki warul da landas na makhoi Ukraine gi drone sites plans and training centers sing da target toki amadi moina khan ki ba pandam madmuk phangbangam le landa si chapchana mai pak le hainu sum khoina phungturki panbiai Ukraine chahi amaga makhai changna kupna plan tor matung chathaki ba makhoi gi Operation Spiderweb na Russia gi warplane ni fuma thoi thugai duna billion ki manghan takhan khrabani aduna masigi chana ba pakhum pina ba hunra pudari Ukraine masimu Toyota bani Nong nini gi mamangdari Ukrainian President Zelensky yam harang thui ka kibani mana haiki phongdoki moigi sigi mai paklaba drone attack sing matang da tungi mirol sing historic reaction da soidana tamna horuni mokoi gi tawunga ma soidana sing thana horuni kaidana mahana phongdoki bani adu hujikti kari sare history da tamdori ba mokoi gi parado gi waroshindo hero sibu film amagi plot kaibet manadoli bra haibasni lan Favanate, but whom you imagine him letting kind of landi, Louis Cruidori, Makata Bomba Minasi.